Gulsan Huiram YouTube channel asida wari tabiriba mipum khudingmakpu ihan hanwa maktada ikok nona khuramjari miyamgi damakta ngasi pudun laksari sanamanik kauba yamna nungsiraba phunga wari ama lawbirasi sanamanik hairiba phunga wari asi Thaina mamangaida leibak amada ningthau ama pandana leirami ningthau adugi machanipa taret pui machanipa taruk amadi mayum pali atumba adudi mayum palu haiba yaramde nongmadi machanipa atumba aduna umangda koiba lakpada heloi tarena leiba mafam ama thingnaruri matam madu mache taruk sing adu machinjak thiba chatki heloi atumbi masak matau phajabi adu tamak mafamduda leirami Fajakrabi heloi atombi adu ubada ningthau machanipa atomba adudi pumsum sumatkre mahakna heloi atombi gi manakta changlaktuna hanglagi ibema nangbu khoyum laira natraga taibang mira achumba amatang di khangningi heloi atombi aduna khumlagi hai bungo aidi taibang mina chadi ipa soraringi machanupi heloi atombi ni imingna leima sangkawi Ningthaugi machanipa aduna makhatana hairegi ibema nahagasi ubada aihak mitham hongba yadre aihak se leibak amagi ningthaugi machani konungda chatuna aigi taloi oirudasi heloi atombi aduna khumlagi hai bungo aidi kadaidagi yagadagi lengbiro ichem taruk halakpa matam yaure makhoi laklabadi nahak soidan thawai mangba tare adubu ningthaugi machanipa aduna sirabasu aduma ngaire heloi atombi mahagasi pudanadi ai halaroi haiduna laithokre chatkhro haibai iya yadabaduda heloi atombi aduna ngahak leirabadi machem taruk lakpana hanba tare khanduna mathwai kaningnaduna nipa adu khudak aduda mafam amada lot handuna thamkhre machem taruk aduna chanaba thaknaba pot khara puraktuna mafam aduda yorakle het yaurakpada macemsing aduna misa chaningi minuna mida haina het hairakpada heloi atombi aduna kadaidagi taibang mi lakadagi haina khumle adudagi heloi sing aduna mana pamba acha athak sing thangdoktuna chamin thakminare adudagi macemsing aduna manaw nupi atombi du chathokanu hairamlaga amuk chatkhre makhoina chatkraba matungda heloi atombi aduna ningthaugi machanipa adu kauthoklaga makhoi ani mafam adudagi chelakli konung yoroklabada makhoi anina mapa ningthau amadi mama maharani ibe makhuramle machanipa adu nahan makhai mayum palu haibi yadana leiramlaga masak batau phajabi nupi ama purakpa adudadi ningthau amadi maharani adu yamna harawre madudagi leibak pungjau thinduna makhoi ani chawna luhongbire matam khara leiraga mapa ningthauna machanipa taret adu kausilaga hairagi icha sa haujikti imau taret surabanina makhoina saba phi amamam tang setningi aduna imau singna phi amamam saraku makhoina sagadoriba phi adudi mana haijabi pumnamak puthoktuna sagadabani phi singdu athoi ahen leigani mapa ningthaugi watabada mamau sing aduna phi sanaba thorang tawduna phi sare Machanipa atombagi nupi leima sangdi phi sanaba thorang amata tawde maduda machanipa atomana hairagi ibema iteima tarukti magi haijabi puthoktuna phi saba haunakhre nahakti haujik phawba phi sanaba thoranga amata tawde nangbu phi saba haitabra asumna mapuroibana leima sangda mathwai wana hanglagi mapuroibagi wa tabaduda leima sangna khumlagi ibungo madugi damak wabiruganu nanaina soidanaba tawjagani numit kharani leiraga magi nupi singna phi saba loiraduna mayamba singna manaw nupa atumada hayengdi mapani thauda phi kat aba tawrasi hairakli mayamba sing adugi wa tabada manaw atumba aduna magi nupi leima sangda amuk hanglakli ibema hayengdi phi katlasi haiduna iyamba singna hairakli aikhoigi phi leirabra mapuroibagi wa aduda leima sangna ihak thorang tawjaragi haiduna khumle numidang oiraktuna mi pumnamak tumna khiduna michik miraw khol taraktraba matam maduda leima sangna sumang mayaida leplaga mapa surarenda kauraga hairagi ha panthau ibungo
ꯄꯟꯊꯧꯅ ꯍꯤꯞꯂꯤꯕ ꯂꯨꯈꯨꯝꯒꯤ ꯌꯨꯝꯕꯤ ꯃꯈꯣꯡꯗ ꯅꯆꯥꯅ ꯁꯥꯔꯝꯕ ꯐꯤ ꯎꯇꯣꯡ ꯑꯃ ꯂꯩꯍꯧꯕꯅꯤ ꯄꯟꯊꯧꯅ ꯑꯃꯨꯛꯇꯪ ꯊꯥꯗꯕꯤꯔꯛꯎ ꯃꯆꯥꯅ ꯍꯥꯏꯖꯔꯛꯄ ꯋꯥ ꯇꯥꯕꯗ ꯃꯄꯥ ꯁꯣꯔꯥꯔꯦꯟꯅ ꯐꯤ ꯎꯇꯣꯡ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯛꯂꯦ ꯅꯣꯡ ꯉꯥꯜꯂꯦ ꯑꯌꯨꯛ ꯉꯟꯇꯥ ꯂꯩꯃ ꯁꯪꯗꯨ ꯏꯔꯨꯖꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯣꯏꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯁꯨ ꯏꯔꯨꯖꯔꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯔꯦ ꯑꯗꯨꯗꯒꯤ ꯂꯩꯃ ꯁꯪꯅ ꯃꯄꯨꯔꯣꯏꯕꯗ ꯐꯤ ꯎꯇꯣꯡ ꯑꯗꯨ ꯄꯤꯔꯦ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯥꯕ ꯐꯤꯁꯤꯡ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯗ ꯀꯠꯂꯦ ꯅꯤꯡꯊꯧꯒꯤ ꯃꯃꯧ ꯇꯔꯨꯛꯅ ꯁꯥꯕ ꯐꯤꯁꯤꯡꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯂꯣꯏꯅ ꯌꯦꯡꯂꯦ ꯐꯤꯁꯤꯡ ꯑꯗꯨ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯈꯦꯟꯅꯕ ꯂꯩꯇꯦ ꯅꯤꯡꯊꯧꯅ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯗ ꯅꯪꯒꯤ ꯅꯨꯄꯤꯅ ꯁꯥꯔꯛꯄꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯗꯒꯤ ꯐꯤꯒꯤ ꯎꯇꯣꯡ ꯑꯗꯨ ꯂꯧꯔꯒ ꯃꯅꯨꯡꯗꯒꯤ ꯁꯠꯇꯣꯛꯂꯒ ꯐꯤ ꯑꯗꯨ ꯇꯤꯡꯊꯣꯛꯂꯦ ꯐꯤ ꯑꯗꯨ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯄꯥꯛꯄꯁꯨ ꯄꯥꯛꯈ꯭ꯔꯦ ꯐꯤ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯊꯔꯣ ꯑꯉꯥꯡꯕ ꯑꯁꯪꯕ ꯂꯣꯏꯅꯅ ꯉꯥꯅꯨ ꯀꯉꯥꯁꯤꯡ ꯏꯁꯤꯡꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯕ ꯑꯇꯣꯞꯄ ꯃꯆꯤ ꯑꯃꯗꯅ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯉꯥ ꯃꯁꯤꯡ ꯁꯨꯅ ꯂꯩꯕ ꯃꯆꯤ ꯑꯃꯗꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯁꯥꯟꯅꯍꯟꯗꯨꯅ ꯐꯝꯍꯜꯂꯦ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯎꯔꯒ ꯐꯤ ꯑꯗꯨ ꯌꯦꯡꯕꯒꯤ ꯄꯦꯟꯕ ナꯏꯗ꯭ꯔꯦ ꯅꯤꯡꯊꯧꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯐꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯍꯥꯏꯗꯨꯅ ꯂꯩꯃꯁꯪꯕꯨ ꯊꯥꯒꯠꯈꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯆꯥꯅꯤꯄꯥ ꯄꯣꯛꯄ ꯍꯥꯟꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯆꯥ ꯇꯔꯦꯠꯃꯛ ꯂꯥꯡꯇꯛꯅꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤ ꯂꯩꯃꯁꯪ ꯑꯗꯨ ꯃꯆꯥ ꯄꯣꯛꯀꯗꯕꯒꯤ ꯊꯥ ꯁꯨꯖꯤꯜꯂꯛꯂꯦ ꯃꯗꯨꯗ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯔꯦ ꯑꯗꯨꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨ ꯑꯃꯒ ꯋꯥ ꯇꯥꯅꯔꯦ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯔꯦ ꯐꯤꯒꯤ ꯃꯇꯥꯡꯗꯁꯨ ꯏꯅꯥꯎ ꯑꯇꯣꯝꯕꯅ ꯍꯦꯟꯈꯤ ꯍꯟꯗꯛꯁꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯤꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕꯗꯤ ꯏꯄꯥꯒꯤ ꯃꯍꯨꯠ ꯃꯍꯥꯛꯅ ꯁꯤꯟꯈꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯅꯥꯎ ꯑꯇꯣꯝꯕꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯥꯔꯦ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯊꯧꯔꯥꯡ ꯑꯃꯗꯤ ꯂꯩꯔꯦ ꯏꯅꯥꯎ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤꯅꯤ ꯂꯩꯃꯤꯟꯅꯕꯗ ꯐꯔꯔꯣꯏ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯊꯥꯞꯂꯕ ꯎꯃꯪ ꯑꯃꯗ ꯊꯥꯗꯣꯛꯈꯣ ꯍꯥꯏꯔꯁꯤ ꯃꯥꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯄꯣꯛꯀꯗꯕ ꯑꯉꯥꯡ ꯑꯗꯨ ꯎꯃꯪꯗ ꯄꯣꯛꯂꯒꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯕ ꯇꯔꯨꯛꯅ ꯋꯥ ꯈꯟꯅꯔꯦ ꯑꯗꯨꯗꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯀꯧꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯂꯦ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯀꯧꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯅꯪ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯤ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯥꯞꯂꯕ ꯎꯃꯪꯗ ꯍꯨꯟꯗꯣꯛꯂꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕ ꯇꯧꯒꯅꯨ ꯃꯌꯥꯝꯕꯁꯤꯡꯒꯤ ꯋꯥ ꯇꯥꯕꯗ ꯃꯅꯥꯎꯅꯨꯄꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯉꯁꯤ ꯍꯌꯦꯡ ꯈꯪꯗ꯭ꯔꯕ ꯑꯉꯥꯡ ꯄꯣꯛꯀꯗꯕ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯝꯕ ꯎꯃꯪꯗ ꯊꯥꯗꯣꯛꯀꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯁꯣꯝꯗꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯏꯟꯗꯕ ꯇꯥꯔꯒꯅ ꯀꯔꯤ ꯍꯥꯏꯈꯤꯒꯅꯤ ꯑꯁꯨꯝꯅ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯏꯟꯗꯕ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯥꯏꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯎꯃꯪꯗ ꯊꯥꯗꯣꯛꯄ ꯇꯥꯈꯤ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯑꯗꯨ ꯂꯩꯃꯁꯪꯅ ꯎꯕꯗꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯪꯖꯔꯛꯏ ꯏꯕꯨꯡꯉꯣ ꯏꯇꯩ ꯏꯕꯨꯡꯉꯣꯁꯤꯡꯅ ꯀꯧꯕꯤꯔꯒ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯍꯜꯂꯛꯄꯗꯤ ꯀꯔꯝꯕ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯔꯛꯂꯦ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯏꯕꯦꯝꯃ ꯑꯇꯩ ꯀꯔꯤꯒꯤ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯥꯏꯐꯅꯕꯒꯤ ꯅꯨꯃꯤꯠ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯎꯃꯪ ꯀꯣꯏꯔꯨꯁꯨ ꯇꯥꯛꯄꯤꯔꯛꯏ ꯑꯗꯨꯗ ꯅꯪꯗꯤ ꯊꯥ ꯁꯨꯔꯕꯅꯤꯅ ꯀꯔꯝꯅ ꯄꯨꯁꯤꯒꯦ ꯈꯟꯗꯨꯅ ꯋꯥꯕꯅꯤꯗ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯇꯥꯕꯗ ꯈꯨꯝꯂꯛꯏ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯋꯥꯕꯤꯔꯨꯒꯅꯨ ꯎꯃꯪꯒꯤ ꯎꯍꯩ ꯋꯥꯍꯩ ꯆꯥꯔꯨꯁꯤ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯒ ꯆꯠꯃꯤꯟꯅꯕꯒꯤ ꯍꯔꯥꯎ ꯌꯥꯔꯛꯂꯤꯉꯩꯗ ꯎꯃꯪꯗ ꯆꯠꯂꯒꯦ ꯈꯜꯂꯛꯂꯦ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯃꯤ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯍꯥꯞꯂꯒ ꯎꯃꯪ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯂꯥꯟꯗꯨꯅ ꯆꯥꯎꯔꯕ ꯎꯃꯪ ꯑꯃ ꯊꯦꯡꯅꯔꯦ ꯃꯄꯨꯔꯣꯏꯕꯅ ꯂꯩꯃꯁꯪꯗ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪ ꯋꯥꯔꯝꯂꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯦ
ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅ ꯂꯩꯃꯁꯪꯕꯨ ꯃꯍꯥꯛꯀꯤ ꯇꯝꯄꯥꯛꯇ ꯃꯣꯟ ꯈꯥꯡꯍꯜꯂꯒ ꯍꯤꯞꯍꯜꯂꯦ꯫ ꯂꯩꯃꯁꯪꯗꯤ ꯂꯥꯞꯅ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕꯅ ꯂꯩꯃꯁꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯇꯝꯄꯥꯛꯇꯒꯤ ꯇꯞꯅ ꯊꯥꯡꯊꯗꯨꯅ ꯐꯤ ꯑꯃꯅ ꯇꯥꯁꯤꯜꯂꯒ ꯃꯣꯟ ꯈꯥꯡꯍꯜꯂꯦ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅ ꯁꯦꯠꯂꯤꯕ ꯐꯤ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯔꯒ ꯂꯩꯃꯁꯪꯗ ꯁꯨꯞꯄꯤꯔꯦ꯫ ꯑꯗꯨꯒ ꯅꯥꯜꯂꯗꯨꯅ ꯀꯞꯅ ꯀꯞꯅ ꯆꯤꯊꯤ ꯑꯃ ꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯅꯪ ꯂꯩꯍꯧꯔꯣꯀꯣ, ꯑꯩꯗꯤ ꯏꯌꯥꯝꯕꯁꯤꯡꯒꯤ ꯌꯥꯊꯪ ꯏꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯪ ꯑꯩꯅ ꯂꯥꯟꯗꯕꯗ ꯑꯣꯏꯔꯕꯗꯤ ꯅꯤꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯎ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯅꯥꯃꯅꯤꯛ ꯍꯥꯏꯅ ꯊꯣꯜꯂꯨ꯫ ꯑꯩꯗꯤ ꯅꯃꯥ ꯅꯆꯥ ꯎꯅꯗ꯭ꯔꯤꯕ ꯃꯈꯩ ꯇꯤꯡꯊꯧ ꯃꯇꯣꯟꯗ ꯄꯛꯄ ꯂꯤꯛꯂꯥ ꯐꯥꯎꯕ ꯊꯛꯈ꯭ꯔꯔꯣꯏ꯫ ꯅꯃꯥ ꯅꯆꯥꯅ ꯍꯌꯦꯡ ꯊꯤꯔꯛꯂꯕꯗꯤ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡꯗ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡꯒꯤ ꯑꯍꯣꯕ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯄꯥꯟꯁꯤ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯁꯨꯝꯅ ꯏꯔꯝꯂꯒ ꯂꯩꯃꯁꯪꯅ ꯇꯨꯝꯂꯤꯉꯩꯗ ꯃꯐꯝ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯇꯣꯝꯕꯅ ꯂꯩꯃꯁꯪꯕꯨ ꯎꯃꯪꯗ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯛꯈꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯂꯩꯃꯁꯪꯅ ꯁꯅꯥꯃꯅꯤꯛꯄꯨ ꯄꯣꯛꯂꯛꯄ ꯃꯈꯥꯒꯤ ꯋꯥꯔꯤꯁꯤꯡ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯂꯧꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯝꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫